ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯤꯗꯨꯅ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯐꯤꯁꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯤꯗꯨꯅ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯗ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯀꯤ ꯂꯩꯕꯤꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯚꯥꯔꯠꯀꯤ ꯑꯁꯤꯒꯨꯝꯕ ꯁꯣꯛ 1950ꯗꯒꯤ ꯍꯧꯈꯤꯕ ꯁꯪꯕꯤꯙꯥꯟ ꯁꯦꯝꯈꯤꯕ ꯑꯗꯨꯒꯤ ꯄꯥꯂꯟ ꯑꯣꯏꯅ ꯆꯠꯊꯔꯤꯕ 26 ꯖꯅꯋꯥꯔꯤ 2024ꯁꯦ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯄꯥꯏꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯈꯪꯍꯟꯕ ꯃꯇꯝꯗꯨ ꯌꯧꯔꯦ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯑꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕ ꯈꯪꯍꯜꯂꯁꯤ ꯍꯥꯏꯅ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯀꯟꯚꯦꯅꯔ ꯊꯣꯡꯉꯥꯝ ꯗꯔꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯗꯔꯥꯅ ꯍꯥꯏ ꯊꯥ 9 ꯁꯨꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡ ꯑꯁꯤꯗꯤ ꯚꯨꯠꯀ ꯄꯥꯡꯈꯛꯅꯤ, ꯚꯨꯠ ꯊꯥꯗꯣꯛꯂꯤꯕ ꯃꯥꯏꯕꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯁꯄꯣꯔꯠ ꯇꯧꯔꯤꯕ MLA ꯄꯨꯝꯅꯃꯛ ꯌꯥꯎꯔꯤ꯫ ꯚꯨꯠ ꯊꯥꯗꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯗꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯅ ꯀꯨꯝꯖꯥ 1948ꯇ ꯅꯤꯡꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡ ꯀꯨꯝꯖꯥ 1950ꯒꯤ ꯖꯅꯋꯥꯔꯤ 16ꯇꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯀꯤ ꯂꯟ-ꯊꯨꯝ ꯀꯌꯥꯅ ꯆꯤꯡꯕ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯁꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦग ꯄꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯅ ꯆꯠꯄ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭रे꯫ ꯑꯗꯨꯕु ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯄꯨꯟꯁꯤ ꯑꯁꯤ ꯉꯁꯤꯗꯤ ꯁꯦꯞ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯁꯤ ꯁꯦꯞ ꯑꯣꯏꯗꯔꯦ ꯈꯟꯕꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯑꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄ, ꯒꯥꯔꯤꯁꯤꯡꯗ ꯑꯃꯨꯕ ꯐꯤꯔꯥꯜ ꯊꯦꯠꯄ, CSOꯁꯤꯡꯒꯤ ꯑꯣꯐꯤस, ꯄꯣꯂꯤटिꯀꯦल ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯣꯐꯤꯁꯁꯤꯡꯗ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯑꯃꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯃꯨꯕ ꯐꯤꯔꯥꯜ ꯍꯥꯏꯍꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯋꯥꯔꯤ ꯍꯥꯏꯕ ꯈꯪꯍꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯑꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ, ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯟ-ꯊꯨꯝ ꯁꯦꯞ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯁꯦꯞ ꯑꯣꯏꯗ꯭ꯔꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯄꯨ ꯁꯦꯞ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯍꯥꯏꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ 2024ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 16ꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯤꯕ, ꯆꯠꯂꯤꯕ ꯒꯥꯔꯤ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯊꯦꯠꯄꯤꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯐꯤꯁꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯤꯗꯨꯅ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯐꯤꯁꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯤꯗꯨꯅ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯗ ꯑꯃꯨꯕ ꯐꯤꯔꯥꯜ ꯆꯤꯡꯈꯠꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯀꯤ ꯂꯩꯕꯤꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯚꯥꯔꯠꯀꯤ ꯑꯁꯤꯒꯨꯝꯕ ꯁꯣꯛ 1950ꯗꯒꯤ ꯍꯧꯈꯤꯕ ꯁꯪꯕꯤꯙꯥꯟ ꯁꯦꯝꯈꯤꯕ ꯑꯗꯨꯒꯤ ꯄꯥꯂꯟ ꯑꯣꯏꯅ ꯆꯠꯊꯔꯤꯕ 26 ꯖꯅꯋꯥꯔꯤ 2024ꯁꯦ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯄꯥꯏꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯈꯪꯍꯟꯕ ꯃꯇꯝꯗꯨ ꯌꯧꯔꯦ꯫